ꯀꯨꯝꯖꯥ ꯏꯪ 2016ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯇꯝꯅꯅ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯏꯪ ꯆꯤꯛꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯠꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯅꯣꯡꯄꯣꯛ ꯁꯌꯥꯡ ꯑꯄꯨꯟꯕ ꯂꯨꯞ NSALꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯅꯟꯗ ꯂꯥꯏꯁ꯭ꯔꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯃꯦꯒꯤ ꯇꯥꯡ 3 ꯅꯤꯡꯁꯤꯡꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯅꯈꯤꯕ ꯊꯧꯔꯝꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ NSALꯅ ꯑꯣꯜ ꯌꯥꯏꯔꯤꯄꯣꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯌꯥꯏꯔꯤꯄꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯁꯤꯟꯗꯨꯅ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯊꯧꯕꯁꯤꯡꯗ ꯃꯩꯔꯥ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯃꯗ ꯑꯅꯟꯗ ꯂꯥꯏꯁ꯭ꯔꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯝꯖꯥ ꯏꯪ 2016 ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯏ ꯀꯠꯇꯨꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ, ꯂꯥꯟ ꯑꯁꯤꯗꯒꯤ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯀꯦꯟꯗꯜꯒꯤ ꯃꯩꯔꯥ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯤꯟꯖꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯄꯦꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦ, ꯑꯗꯨꯃꯛꯄꯨ ꯑꯊꯧꯕꯁꯤꯡ ꯑꯗꯨꯅ ꯄꯤꯕꯤꯔꯝꯕ ꯄꯥꯔꯥ ꯑꯗꯨꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦ꯫ ꯆꯤꯡꯇꯝ ꯑꯅꯤꯗ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯂꯩꯉꯥꯛꯀꯤ ꯂꯣ ꯑꯃꯗꯤ ꯑꯣꯔꯗꯔꯁꯤꯡ ꯆꯠꯅꯕꯗꯧꯅ ꯇꯧꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯅ ꯑꯃꯗꯤ ꯒꯚꯔꯅꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯃꯁꯨꯡ ꯄꯦꯟꯗꯦ꯫ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯔꯝꯗꯝ ꯑꯃ ꯄꯨꯔꯛꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯅꯟꯗ ꯂꯥꯏꯁ꯭ꯔꯝꯅ ꯑꯥꯄꯤꯜꯁꯨ ꯇꯧꯈꯤ꯫ ꯃꯩꯔꯥ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 2ꯒꯤ ꯀꯃꯥꯟꯗꯔꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯣꯏꯅꯅ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ, ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ, ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯎꯃꯤꯟꯅꯈꯤ꯫